mayambu ahanbamaktada BS6 channel gi maikidagi taramna oksari numidang wairamda phongba pausi singdagi maru oiba pau update khara miyamda thamjari Manipur gi laloluf amaga India lengaka peace agreement sign tounakhre Khwaidigi liraba Manipur gi laloluf amaga ngasi nungthil pung mari taba matamda New Delhi da lengaka santigi wari saba haunanaba peace agreement sign tounakhre Modi lengakna awang nongpok lamdamda santigi punsi hanjilaknaba honarakpagi mahiyanba ama oina Manipur da khwaidigi liraba tampakta base oiba laloluf amagi faction amaga ngasi lengaka New Delhi da peace accord ama sign tounakhre Panba yabadi chaliba tha sigi anganba sarukta Ministry of Home Affairs na ban tawkiba laloluf amani Union Home Minister Amit Sahana ex thadorokpa cherol amada khulai thadokuna mahusagi punsida halaktuna lengaka peace accord sign taunakhiba adubu harawba phongdorokpaga lanana Manipur gi laloluf asina democratic oiba process ta lakpabu taramna oppaga lanana makhoi gi santi gi khongchat asi mai pakpa oiresanu hairi ngasigi numit asi puari da lehoragadaba mai pakpa numit amani hainasu phongdorakli se minister nongthomam birenna numit kharani gi mamangda tampaki laloluf amagi faction amaga lengaka santi gi wari sanabagi sem saba loire haina phongdokpa laikhrabani